Manipur issue tauba sajinaba passport paiba China masa ama Delhi da fare sajinaba China gi company kiyagi maming sizinaduna loan yadaba mongda sale thadok thajin tauba senabani haiba China masa ama ngarang Delhi gi mafam amadagi income tax department fogat khre agency gi paw gi matung ina ngarang fogat khraba mi adugi maming lauksang kawi mangona Manipur lengakna Charlie Peng haiba mingde issue tauba India gi passport amazu phangbangam ki mak hauki basai English ngini ga taraga ni pandasu India gi aron athup ki paukia China da puthoi haibigi maralda Delhi police na phagat ki leirabani hari India amadi China laiba ani asigi marakta loan yadaba mongda sel thadok thajin tawba amadi India gi aron athup ki paukia China da loan na pibigi maralda pharaba mi asina Manipuri ningol amaga luhongbada India gi passport asi line phangnaba hotnaramani hari Thazabiyaba paw amagi matung ina ngarang phagalaba miyo asi leibak asida leiriba sel thadok thajinda sienaba atopa awangba thaki miyo singju samnai hiramasigi matangna chapchaba khudam changdam sing phangba ngamnaba ukosna makhatana thijinbagi thabak sathari hairi akhanaba paw ma phangbadagi leibak asigi income tax department na police singa khusamna dunu ngarang Delhi Ghaziabad amadi Gurugram gi mafam kunga mathoida thibo humbagi thabak sathabda miyo asi phagatpa ngamkhibani hairi hiramasigi matangda CBDT na phungdo rakpigi matung ina China gi miyoi kharana India gi miyoi kharaga khusam duna loan yadaba mongda sel thadok thajin tawre haibigi akhanaba paw ama phangbadagi China masa kharagi leifam makhoiga nakna loinaba miyoi singi leifam amadi bank da thabak tawba miyoi kharagi leifam singna ngarang thibu humbagi thabak asi sathakibani hairi haujuk phawbada China gi miyoi sing bank account nipurom hangduna kor lising ama henbagi senpham sing thadok thajin tawkhre Hauzik makhatana thibu humbagi thabak sathanaba leiba asigi miyoi kya sienaba amadi banki staff singju sienabagi khudam changdam kya phangba ngamle hairi matam kya gi mamangdagi income tax department na lemna sel thadok thajin tawbasingi mathakta thijinduna lakpa asi haukiba jun taraga mangada Kashmir gi Galwan Valley da thokiba thawdo adugi matungdagi India lengakna China gi mathakta athingba kya thamkiba asigi matungdagi hena kanma mieng changduna lakhibana hensu pawsina makhatari Atopa yamna peningai oidaba paw amasum yamna su nungaiba paw ama ngarangi makhasa tharksabo oina mayam content masang katang share tawjaramge miron bi ama sagai de haptuna angang unanaba hospital pubagi video viral oide adu yamna nungaiba paw ama na mayam ha tekta kaidana angang nupa ama pokre hairi Tamenglong district ki khudong khuldagi miron bi ama angang unanaba wana saba sagai ama da haptuna mafam adugi naha singna kilometer yankhai gi mari khongna satuna primary health center tamna pubagi video ama ngasi social media da viral oirakpadagi miyam gi thamoi soknakhre hairiba video adu da naha singna angang unagadoriba miron minupi adu thuna yangna khungang adudagi khwaidagi anakpa ana lengsang oiriba khongna kilometer yankhai gi mari satkadaba tamai primary health center tamna pubagi mami uba phangki khwaidagi hena nungai tribadi nupi adubu wagi sakai da haptuna satliba lambi adusu pikman kibana naha kharasu singsepta nan thapasu ukhi mafam aduda oiriba lambi thongi phibam adu ubada miyam penadre video aduga mari lainana press na phangba paw amagi matung ina khudong hairiba khul adu Tamenglong district ki manung sana leiba Nagaland ga tainaba manung hanjinba mafam amada leibane mafam aduda supnagi yumthong kunthrarum dam khundari loinana khul adudagi khwaidagi nakna leiba ana lengsang asi mafam adudagi kilometer yankhai ga marirom lapna Tamai sub division primary health center na oiri PHC adu tamna satkadaba lambi thongi phibam kai hena phattaba amadi pikpa maramna angang unagadaba nupi adu khulgi naha singna wagi sagai amada haptna pukhibani hairi matam kyagi mamanggi khunja singna lenga ki mari leinaba singna khul aduga mafam ataiga samnariba lambi thongsing sembi naba kyarak hana haikraba sunga si phawba kariguma makhal amatagi miyeng sanglakpa leitri hainasu pawduna makhatari nunga paw amana video aduda uriba miron bedu Tamai primary health center da tekta kaidana angang nupa ama pokre Manipur da singgi maru oiba lambi sing nungju thagi matamda laikhom lainangna gari phawde Ningtham thagi matamdana satok sasin adum yaba duga nungju thagi tha taruki matamdana lambi satok sasin tawba yadabagi awaba mayoknari marak thana mapan gi oiba maru oiba content masang khatang mayam da share tawjaramge Haryana da makhut punsilaga yum manungda matai manaw nungmaina kaplaga halamlei Haryana gi Faridabad district da matai manaw ama makhoigi yum manungda nungmaina kaplaga halamle haina police na ngasi phungdokre masagi sei kunga taret suraba
Sukhabir amasung mahaki loinabi nupi masagi sai kunga taruk surabi Monica gi haksang sing adu jasna khunda makhoi gi yum adugi manungda laibak pokpugi numidangna nongmai maru na pankibagi asokpa singa loina na ina pungang ngang laga lairamba thenaki makhoi bu nongmai na kaptringai gi mamang na matai manau ani adugi makhut sing adu punchilami haina police na haiki mehar asi sangom piba amana yum aduda lakhiba amasung sangom adu loksinba kanamata tholakidabadagi khanglakibani mahakna yum adugi manungda changlubada asiba haksang ani idu thenaki amasung madugi matungda mahakna police ta pau pikhi pot kharasu yum adudagi mangki cupboard sing hangdolamli pot chei sing chakhairami case ama register tawre amasung crime adugi maram adu lepangamdri haina Tigaon police station house officer inspector Jasmir Singana haiki mafam adudagi CCTV footage lokhatkre haina police na haiki matai manau aduna lairiba building adudagi singnaba miyoi mari tholakhiba adu CCTV footage aduda ui haina makoina makha tanasu pawsina fongdurakli atopa yamna singnaningai oiba haujuk miyamna mi painariba atopa pawng tanga miyamna share tawjarake Russia gi vaccine gi effectiveness ta expert singna singnari source Russia na ngasi malemda ahanboina COVID-19 vaccine register tawrehna lakthokiba aduda masigi clinical trial amadi scientific input singi data fangdabana vaccine asigi effectiveness ta singnaba lairi indigenous vaccine develop tawba haibisi yamdrabra tha nipan taraga nithoi fawbusangi masigi mathakta sada masung miyoibada masigi effectiveness asi assess tongnabagi trial sing mathautai adubu hairiba sing asi Russia na tawkhide supnatagi miyoi kunthraga nipanda vaccine asi test tawduna mapung phana phare haina claim tawkhibani CCMB gi director Dr. Rakesh Mishra na haikibada vaccine asi yamna unreliable oi masi matau kramna trial sathakibagi haibigi data sing phangde vaccine develop tawbu haibisi miyoi lising kya da test tawgodabani hauzik phawbigi oina COVID-19 mapung phana phare haiba laite haiki Indian Institute of Technical Technology ki senior scientist Dr. A.B. Romario na haikibada Russia ki vaccine asigi matangna samamnaba kya lairi makoina trial sathakhiba adu miyoi khajiktani masida scientist singi maikaidigi malayam gi oina healthcare gi apex body oriba World Health Organization na masida involve tawdriba karigino vaccine adu gi result adu World Health Organization na review tawkhrabra haina su hanglakli loishilakpada maruiba paw amanamu positive oiduna laikhidaba singi potloifam semgani hairiba langaki khongthang handokpiyu Baruni singkhongda leiba Imphal East ki Porapat sub division na konba awang singi awang thangmada leiba mafam amada COVID-19 positive oiduna laikhidraba singi damak poloifam ama semgani hena legang lakholakliba khongthang asi handokpiyu haina United Porapat Baruni Road Organization UPBRO gi serol amana hairi Sol asina makhata na hai Imphal East ki Baruni singkhongda leiba sing masa asida poloifam oigani haina lakholakliba khongthang asi karigino haiba hangningai oirakli laikhidraba singbu masagi district ta puduna poloiningdabagi maram karigino COVID-19 lanthingnariba frontline warriors singna PPE upliba asigi maramsi kiningai oibigi khudamni haina logjai laina asina positive oiduna laikhidaba haksang adugi manakta fawba naksinbada khudong thiningai oiribane maram asina laikhidraba asiba haksang asi Manipur gi mafam amatada puduna chatpigino amasung Porompat Baruni rotasu pusinbirakano haina athingba asi thambani matam kyagi mamangdagi claim tawkhraba asiba haksang khudimak sarkar gi order na minu thongda leiriba poloifam asida poloiduna lakli COVID-19 ga mari lainena sikibu khudingmaksu mafam asida poloibada kari akaiba lebege COVID-19 gi maramda khang hairaba expert kya amagasu tana biduna laina asina laikhidraba haksang sing puduna koche chatpa asi phai natragana phatte haiba khanbibana afaba khongthang oigin hen spausna makhatari aduga aina pathok sakibra sorkiba lankiba yorsum yamna ngakpigini amasum nungsibiduna video asibu like amasum share tabiyu amasum channel asibu subscribe tawdaba yawbiragadi subscribe tawbiramu thank you